Manipur ki Tengnoupal District Myanmar ki Narul da sanglakhiba biometric louraba Myanmar Macha ki masing ase lising amga chamari kunipani haina laingang na lauthokrabasu Houjik mafam asida punna mioi lising aniga chamanga kunipan Youkhre Hairi Myanmar da military junta na laingak pai kibadage Myanmar Macha sing lanjen eraktuna Manipur amade North East ke atai state sing da sangjapam loduna leirakni Myanmar ga tainariba naga maring khul tarukta Myanmar Macha sing laingang na biometric laukibada mioi lising amga chamari kunipan lei Haikhrabasu Houjik mafam asida leiriba Myanmar Macha masing ase punna lising aniga chamanga kunipan Youkhre Presna fangba yamna thajaba yaba pau amagi matungina Myanmar dagi lakiba mioi sing asina Tengnoupal District ki maring khul taruk Saibol Moirengthel Chandring Phai Lamlong Khunau Choktong amadi Satang khulgi khunja singda mi paiba hengat hale hairi Manipur lengang na su hiramasi gi matang da kupna khanaba hokre pau sina makha taraduna Houjik Saibol village da Myanmar Macha taratruk Saning Phai da samapan ga humdra tret Moirengthel da saniga humpu humdoi Zuyang Sangtong Lamlong Khunau da chamriga humdra mari Choktang da Samangaga Marifudrani Thoi Satang da Saniga Sumna Taruk Puna Mioi Lising Aniga Chamanga Kunipan Leiri Hairi Myanmar Macha sing ase laingana biometric loba matamda masana yana loba yaurabasu mioi kharadi lodana leiri hairi makhoi border lan thok lansin toina tauri India laingana haukiba February tarukta Myanmar ga leiriba free movement regime FMR ase lauthok le haina lauthokiba leikrabani adubo Myanmar Macha gi sathok sasin tauba asina FMR Lokthok tabaga manare hairi masida natana Manipur ki Kamjong district asu media report amagi matungina chaurangna mioi lising manga henba singna temporary settlement da leiri